Delhi Tibetan refugee status pibagumba Brahmadagi India da lanjelakiba Jinkuki Singsu Makoi Sahi Taragatare Sure Delhi da Saidangduna Leiba Aduna Makoi Su refugee status pibiu haina ngasi Delhi da protest taukhre. Relief camp da leiriba Amasu Sing awang bathaki mahi masing tamba yare haina Lisipriya Kanghu jamna phongdokhre. Mathang sahidagi class 11 gi exam so council lauragani hairi class 11 C promotion gi mawongda khalambadu yararoi lairik pabagi sang helaklani thangjam Manorama Leikhidabagi Ningsing Thouram Pangthokhre apaspa lauthokna bahonabada mipum khudimak thodang lofom thoi Pulindro Konsam Lilong hainong makong Arabti lamkhai de accident thokle bullet amaga Jupiter amaga thengjinare animak khara thina sokle gari number asi mayum gi mi yawnaba CR tawbiu asokpa animak lekai mi yama tawraga Nur hospital da pukhatkre Lilong police station mamang da leibada pukhatkre mangkhraba territory handokna bagidamak Myanmar jundalinga ki anauba lanmi Ningsing Humpudra rom recruit tawkhre license yaudana pharmacy phamlamba thengnarabadi logi matung in action lakhatkani MRPAM Rest in peace, Idp Amasu Leikhidre, Film Asauba, Masagi Sahi Marpu, son of N. Maina Maitai, Kuga Tampak Surasanpur. Hausuna Koktada Seri Concert Training Institute Pre-Fabricated House Laibahalasi, Masagi Anaba Madagi, Ngasi Leikhidabani Hairi.